ꯂꯥꯌꯥꯝ ꯂꯥꯠꯄꯁꯤꯡꯒꯤ ꯈꯨꯂꯥꯛꯄꯁꯤꯡ ꯄꯨꯜꯂꯝꯃꯤ ꯃꯈꯣꯏꯅ ꯈꯟꯅꯔꯝꯃꯤ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯗꯦꯕꯇꯥꯁꯤꯡꯗ ꯌꯥꯝꯅ ꯍꯦꯟꯖꯜꯂꯛꯂꯦ ꯃꯁꯤꯒꯤ ꯑꯅꯥꯕ ꯑꯁꯤ ꯀꯔꯝꯅ ꯂꯥꯌꯦꯡꯒꯅꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯙꯔꯃ ꯑꯁꯤꯕꯨ ꯃꯨꯊꯠꯄ ꯄꯥꯝꯃꯤ ꯃꯁꯤ ꯀꯣꯛꯅꯕ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯕ ꯇꯥꯏ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯗꯦꯕꯇꯥꯁꯤꯡꯗ ꯇꯨꯀꯠꯆꯅ ꯌꯦꯡꯉꯤ ꯍꯥꯏꯔꯤꯕ ꯗꯦꯕꯇꯥꯁꯤꯡ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯂꯥꯠꯂꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯂꯤꯕ ꯁꯤꯡ ꯑꯗꯨꯅꯁꯨ ꯂꯥꯠꯂꯝꯂꯤꯕꯅꯤ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯑꯩꯈꯣꯏꯁꯦ ꯑꯄꯪꯕꯅꯤ ꯍꯥꯏꯅ ꯂꯧꯔꯤꯕ꯭ꯔꯥ ꯃꯨꯔꯇꯤ ꯂꯥꯠꯄ ꯑꯁꯤ ꯊꯥꯗꯣꯛꯂꯣ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯔꯤꯕ ꯃꯨꯔꯇꯤꯁꯤꯡ ꯑꯁꯤꯒꯤꯗꯃꯛ ꯑꯔꯕꯀꯤ ꯑꯊꯥꯞꯄ ꯃꯐꯝꯗꯒꯤ ꯃꯤꯁꯤꯡ ꯂꯥꯛꯅꯔꯤꯕꯅꯤ ꯂꯥꯛꯂꯒ ꯃꯨꯔꯇꯤꯁꯤꯡ ꯑꯁꯤꯗ ꯁꯖꯗꯥ ꯇꯧꯔꯤꯕꯅꯤ ꯑꯗꯨꯒ ꯀꯥꯕꯥꯗ ꯇꯧꯕꯒꯨꯝ ꯃꯈꯣꯏꯁꯨ ꯇꯋꯥꯞ ꯇꯧꯔꯤꯕꯅꯤ ꯑꯔꯕꯇ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒ ꯌꯦꯛꯅꯕ ꯑꯣꯏꯔꯣ ꯍꯥꯏꯅ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯕꯨ ꯕꯣꯏꯀꯣꯠ ꯇꯧꯍꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯊꯣꯛ ꯂꯥꯛꯁꯤꯟ ꯇꯧꯔꯤꯕ ꯑꯁꯤ ꯇꯣꯛꯍꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯂꯩꯔꯝꯂꯤꯕ ꯀꯥꯔꯕꯥꯔ ꯕꯤꯖꯤꯅꯦꯁꯁꯤꯡ ꯑꯁꯤ ꯃꯔꯤ ꯇꯠꯍꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯆꯤꯟꯖꯥꯛ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯐꯪꯂꯔꯣꯏ ꯃꯈꯣꯏ ꯃꯇꯝ ꯁꯥꯡꯅ ꯋꯥ ꯇꯥꯅꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯋꯥ ꯂꯦꯞꯂꯝꯃꯤ ꯃꯗꯨꯗꯤ ꯃꯤ ꯈꯔ ꯑꯕꯨ ꯇꯥꯂꯤꯕꯀꯤ ꯃꯅꯥꯛꯇ ꯆꯠꯄ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯒꯤ ꯃꯆꯥꯒꯤ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯗꯒꯤ ꯊꯤꯡꯉꯨ ꯑꯩꯈꯣꯏꯒꯤ ꯗꯦꯕꯇꯥꯁꯤꯡꯗ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯒꯅꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯙꯔꯃ ꯑꯁꯤꯗ ꯑꯌꯦꯠꯄ ꯑꯃꯠꯇ ꯄꯤꯔꯛꯀꯅꯨ ꯍꯥꯏꯕ ꯀꯨꯔꯦꯁꯀꯤ ꯈꯨꯂꯥꯛꯄ ꯈꯔ ꯂꯤꯗꯔ ꯈꯔ ꯑꯕꯨ ꯇꯥꯂꯤꯕꯀꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ ꯆꯠꯂꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯃꯤꯡꯁꯤꯡꯗꯤ ꯑꯁꯤꯅꯤ ꯍꯔꯕꯀꯤ ꯃꯆꯥꯅꯨꯄꯥ ꯑꯕꯨ ꯁꯨꯐꯤꯌꯥꯟ ꯔꯕꯤꯌꯦꯒꯤ ꯃꯆꯥꯅꯨꯄꯥ ꯑꯥꯇꯤꯕ ꯃꯨꯒꯦꯔꯥꯒꯤ ꯃꯆꯥꯅꯨꯄꯥ ꯋꯥꯂꯤꯗ ꯋꯦꯜꯒꯤ ꯃꯆꯥꯅꯨꯄꯥ ꯑꯥꯁ ꯑꯗꯨꯒ ꯍꯤꯁꯥꯝꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯔ ꯍꯥꯏꯔꯤꯕ ꯑꯃꯔ ꯑꯁꯤꯅꯤ ꯃꯥꯒꯤ ꯅꯤꯛꯅꯦꯝ ꯑꯕꯨꯜ ꯍꯥꯀꯤꯝꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯑꯕꯨ ꯖꯍꯜ ꯍꯥꯏꯅ ꯃꯃꯤꯡ ꯆꯠꯂꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯑꯕꯨ ꯇꯥꯂꯤꯕꯀꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯋꯥ ꯊꯝꯂꯝꯃꯤ ꯑꯕꯨ ꯇꯥꯂꯤꯕꯅ ꯃꯈꯣꯏꯒꯤ ꯋꯥꯁꯤꯡ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯈꯤ ꯌꯥꯝꯅ ꯇꯞꯅ ꯏꯪꯅ ꯋꯥꯔꯤ ꯁꯥꯈꯤ ꯑꯗꯨꯒ ꯋꯥꯈꯜ ꯂꯩꯇꯥꯍꯜꯂꯒ ꯃꯈꯣꯏꯕꯨ ꯍꯜꯍꯟꯈꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥ ꯍꯧꯈꯔꯦ ꯅꯨꯡꯁꯤꯖꯔꯕ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯂꯥꯌꯥꯝ ꯂꯥꯠꯄ ꯑꯃꯁꯨꯡ ꯃꯨꯔꯇꯤ ꯂꯥꯠꯄꯗꯒꯤ ꯊꯤꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯇꯣꯝꯇ ꯂꯩꯕ ꯃꯇꯝꯗꯅ ꯑꯜꯂꯥꯍꯒꯤ ꯏꯕꯥꯗꯠ ꯂꯥꯏꯅꯤꯡ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯇꯞꯅ ꯇꯞꯅ ꯃꯨꯁꯜꯃꯥꯟꯁꯤꯡꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯑꯃ ꯑꯣꯏꯔꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯌꯥꯝ ꯂꯥꯠꯄꯁꯤꯡ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯀꯔꯤꯒꯨꯝꯕ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯃꯥꯏ ꯄꯥꯛꯈ꯭ꯔꯕ ꯃꯍꯥꯛꯀꯤ ꯙꯔꯃ ꯑꯁꯤꯅ ꯑꯗꯨꯝ ꯁꯟꯗꯣꯔꯛꯈ꯭ꯔꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯏꯁꯂꯥꯝꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯛ ꯑꯣꯏꯈ꯭ꯔꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯂꯥꯏꯕꯛ ꯊꯤꯕ ꯃꯤꯈꯥ ꯄꯣꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯅꯤ ꯅꯤꯡꯇꯝꯂꯝꯕ ꯑꯁꯤ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤ ꯑꯣꯏꯈ꯭ꯔꯒꯅꯤ ꯑꯩꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁ ꯀꯥꯔꯣꯕꯥꯔ ꯂꯣꯏꯅꯃꯛ ꯃꯥꯡꯈ꯭ꯔꯒꯅꯤ ꯑꯁꯨꯝꯅ ꯉꯥꯡꯅꯗꯨꯅ ꯂꯩꯔꯒꯗꯤ ꯌꯥꯔꯔꯣꯏ ꯍꯧꯖꯤꯛ ꯆꯞ ꯆꯥꯕ ꯋꯥꯔꯦꯞ ꯑꯃ ꯂꯦꯞꯄ ꯇꯉꯥꯏ ꯐꯗꯦ ꯃꯁꯤ ꯈꯜꯂꯗꯨꯅ ꯃꯈꯣꯏ ꯑꯃꯨꯛꯀ ꯑꯕꯨ ꯇꯥꯂꯤꯕꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯑꯕꯨ ꯇꯥꯂꯤꯕ ꯅꯍꯥꯛ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯃꯅꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯅꯍꯥꯛꯄꯨ ꯅꯨꯡꯁꯤꯖꯩ ꯌꯥꯔꯒꯗꯤ ꯅꯍꯥꯛꯀꯤ ꯅꯌꯥꯝꯕꯒꯤ ꯃꯆꯥꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯇꯧꯕꯤꯌꯨ ꯃꯉꯣꯟꯗ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯗꯦꯕꯇꯥꯁꯤꯡꯒꯤ ꯃꯔꯝꯗ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯍꯟꯒꯅꯨ ꯑꯩꯈꯣꯏꯒꯤ ꯙꯔꯃꯒꯤ ꯑꯁꯣꯏꯕ ꯍꯥꯏꯍꯟꯒꯅꯨ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯕꯨ ꯂꯝꯃꯥꯡꯅꯔꯅꯤ ꯍꯥꯏꯍꯟꯒꯅꯨ ꯅꯍꯥꯛꯅ ꯃꯥꯕꯨ ꯋꯥꯔꯛꯎ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯍꯟꯗꯣꯛꯈ꯭ꯔꯣ ꯍꯥꯏꯕꯤꯌꯨ ꯅꯠꯇꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯅ ꯍꯟꯗꯣꯛꯍꯟꯕ ꯇꯥꯕꯅꯤ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯅꯍꯥꯛꯁꯨ ꯃꯥꯒꯤ ꯋꯥꯁꯤꯡ ꯑꯁꯤꯗ ꯁꯥꯎꯅꯤꯡꯂꯝꯒꯅꯤ ꯅꯍꯥꯛꯁꯨ ꯋꯥꯈꯜ ꯂꯩꯇꯥꯒꯅꯤ ꯑꯕꯨ ꯇꯥꯂꯤꯕꯇ
मखोइना हाइजबदु करी अमत कानरमदे मरम अदुना मोहम्मद सल्लल्लाहु अलैहि वसल्लम कौरमी महाक लाकलमी अदुगा हरमी यामबगी मचा मखोइसे कांगलुकी खुलाकपसिंग लीडरसिंगनी मखोइना नंगबु वारौरी मखोइना पामलिबदी मखोइगी देवतासिंगी मतांगदा करी अमता हाइबिगनु अदुगा नंगी मपुगी मतांगदसु करी अमता हाइबिगनु मोहम्मद सल्लल्लाहु अलैहि वसल्लम ना हरई चचा मखोइगी दमक्ता कानगदबा अमा ओरिबा असिदा आइना कौशिनबा असी तोकलो हारिब्रा अबू तालिब ना हरई मदुदी करीनो मोहम्मद सल्लल्लाहु अलैहि वसल्लम हरई मखोइसिंग असिना वहाई परेंग अमखक्ता हाइबा अदु ओइबा तारबदी अरब लेबाक असिदा लेरिबा मी खुदिंगमक मखोइगी मनाई ओइगदबा अबू जहलना खोंजेल वांगना हरई नंगी नपा पोकपा अदुगी वासकदी करम्बा वही परेंगनो मधु अदुबु ओइबा तारबदी वही परेंग अमखक्ता नत्रबसु वही परेंग तरा ओइरबसु हाइगे मोहम्मद सल्लल्लाहु अलैहि वसल्लम हरई ला इलाहा इल्लल्लाह हाइना हाइबियु अल्लाह की दमक ला इलाहा इल्लल्लाह खक्ता हाइबियु इज्जत अमसुंग याइफबा खक नतना अतोपा अमत ओइरोय अल्लाह की थुजाल लाकनी दुनिया दसु याइफबा ओइगनी अदुगा आखिरतसु माय पाकपा पाकलुगनी वहाइसिंग असि ताबदा खांबा ngamlaktaduna hawgol'i saumankhiduna mamai nganglami tukachaba miyenga loinana mamai lethokhi nang tamang taklo yengu nang budi karamna ijat lawbagi haibadu haibasi haram laga makoi chatkirami